Saliba Thasagi, Nepalda, Thobal District Yaripo Police Station Konba, Pesida, Masagi Chahi Murfurum Surabi, Kaisam Rade Kobi, Hanubi Ama, Tang Nalendo Hatlaga Hundok Lamba Togdok Other the Chennai, Haidon Masunupa Police Nafare. Police tagi fangwa paugi matung inna faraba nupa masa adu lekidrabi hanubi adugi poiro khongjilda mayum pankhibi machanupi ge machanupani mahaki mamingna tensubam kambaton chahi 18 apokpa lekidraba chaubani mahak yaripo police station gi teamna poiro khongjanda leiba mayum dagi ngarang phakibani mahak wahung pahung chathabada mabok adu mahakna makhorida thangna lelaga hatpani haibadu masana yajakhre maduda sunatana hanubi adugi manadagi thatkiba sana su mangondagi fangba ngamle mihat puputu haibagi asoba irang ama leiba maramna faraba masunupa adu yaripo police station dagi thaubalomda oina thangdorokre ngasi court mahak puthokadori panba yabadi thogdok thokiba numit adugi nungthil pung 3 rom taba matamda leikidrabi nupi adugi mamong nupi ahanna farm dagi halakpada yumgi thong hangdoklaga lerambadagi kanana hanglamlibano haidona imungda sangduna yenglubada saksangda manemboki asiba hakchang taraga leramba thengnakibani thogdok adugi tangda JSC semkrabani Kanagumba kharana atamnana tenki tugairaga heavy fuel thadarakpra haibagi singnaba leire awangba thaki SIT semle maralaiba sing serak fangangani se minister Biren Imphal West District ki Kanto Sabal Kurkulin Singba Mapam Sing Powduna Cheliba Kong Singda Thauti Leptana Centraliba asi Kanagumba Karana Maiti Singbu Manghan Takan Nanabagi Damakta Laima Kongda Leiba Heavy Fuel Power Plant ki Tenki Sing Tugadaga Haitarakpani Haibagi Singnaba Leire Imphal West District ki Manung Chana Leiba Laima Kongi Heavy Fuel Power Plant asigi Tenki dagi Centrarakpa Thau Sing asi Nahandagi Hona Kurkul Amadi Kanto Sabal Powduna Cheliba Kangla Pokpi Natragana Makha Khong Haina Khangnariba Turel Masa Sida Centrakibani Hariba Thauti Sing asing Nahan Numidang Athengbada Manipur Lengaki Tongan Tongan Baloisang na Mathok Taba Thabak Sing Paikatuna Khong adu Kanto Sabal Mapada Thingatlaga Labuk Lomda Thaijinduna Thauti Sen ba Ising adu Centahanki Tungda Ngarang Ayuk Fire Service ki miyay sing laklaga may thadona thauti sing adu chakthok hankibani mafam aduda nahandagi hogduna local MLA su oiriba minister Haikam Dingo yaw mari lenaba department gi miyay kayana hakthengnena yengsinduna makhatana isel adu senthakidana bahonaki makoigi maiki dagi thauti kya sentharagiba isel adu Kanto Sabal gi lawfum amada thaidoktuna thamlaga may thadokpagi thabak chathakibani Fire Service ki miyay sing yawna thauti sing adu may thadokpagi thabak chathaki lonana lenga Kimaki Degisu Environment District Administration Police Fire Service yaw na mari lenaba department singda mathau taba thabak paikhatnaba che sing thakre hari Amoromda Kurkul Gram Panchayat ki Ward number 8 tagi member Laisram Khemasori na haibeda miyay ayamba thangna chana bakak natana atop hiram kurimakta turel adu dagi ising na sijinnaribani haukiba chahigi me ahum dagi kangluki irang thokpa horakpadagi thagnaba isingi pipe su kugi purupki miyay singna thugaikhrabani madugi matungda isingi awaba mayuk naduna hana dagi leiribani Laimakhong Power Station dagi heavy fuel sing turel da centraliba asi kuki singna thaugi Tenki Tugairaga Maitei Singda Atamnana Awaba Pinana Basatharakpani Mamang da Sukuki Singna Plan Asidagi Potsay Sing Huralaga Yolambagi Togdok Sing Laikrabani Nangi Togdo Asida Miyam Hena Awaba Mayok Nahalagani Madamaduna Miyam da Kudong Chada Bamayok Nadana Balenga na Tabak Sing Paket Piu Nakal Amaramda Si Minister na Mahaki Social Media gi account da Tagalagpa post amada Nahan numidang pung nipang minute ni Fuga Mangaram Taba Matamda MLA Thongam Santiga Wa Amatana Ringayda Sengmai Isigi Kanto Sabalda Laimakhong dagi Centharakpa Khongda Sengmai Turel Nambul Amasung Impalda Tagadaba Yamlaba Thau Oil Sing Centharakpagi video ama tharaki Wakal de Singnaba Paubadi Kudakta Kangpokpigi SP amadi Imphal West ki SP da Pau Piki O Si Laimakhonggi Amuk Hanna Pau Phaunabadagi Singnaba Hengalaktuna Kendragi MLA Dingo da phone tawraba matungda mafam adugi Pradhan Santa da Kudakta Thau Centhariba Khong adu Turel Yawdringaida Labuk amada Thaidoknaba Pradhan da hairaba matungda mahakna JCP puthoraktuna Sengmai OC yauna Khong adu thaidokpa hauki
थोकलिबा थौदोकसिंग असि का हेन चिंगनमनबदगी मिनिस्टर टिंको वाटर सप्लाई मिनिस्टर सुसिंद्रो अमदि थाउदु पावर प्लांट अमदगी थुगादगा चेंथरकपा ओइगनी हाइरकपदगी पावर मिनिस्टर बिश्वजित मफम अदुदा संखी थकनबा इसिंगदा पोयन यावब्रा येंगनबा एक्सपर्ट टीम सु थारगा येंगसिनकी सैंपल लौदुना मखा ताबा टेस्ट सु तौरी हौजी फायर सर्विस की पर्सनल मयाम अमा खोंग अदुगी थाउ सेंगदोकली लेकागी इमा इबेल सिंगसु यावरी असुमने इम्फाल तुरेल नंबुल तुरेल यावना लोकताक फाउबा सोकनबनबा होनरकपा मी फत्तबसिंगी थौसिल अमा ईश्वरना चनबिदुना ngakpa ngamhore thabak adu nahan numidang pung 9:45 dagi nongalamdai pung 1:30 fauba chathaki mi fattabadagi aikhoi punamakna section C power plant gi mafam aduda state security force sing thamlagani hairi Serga sida Sam Secretary tagi thadorokpa official oiba cherol amana khong da heavy fuel centerpagi pau phongbadagi MLA minister yaungna mari lenaba power water resource environmental and relief and disaster nising bati paming official sing sinduna mathau taba thabak sing packet khre masida sunatana PSED IIT Guwahati Manipur University NIT nisingba institutions singi experts singa mafam asida sangsinduna water supply system gi ising test tawkre ahan bagi oina PSED na tawba preliminary test singdadi ising adu hojik phawbagi oina di khudong thiningai oidri adubu makha taba report laktriba phawba water supply scheme asi tingjenduna thamkre kunja singda thakna sanaba isingi awaba mayuk nagadoriba sigi yenglaga PSED na tube health hutpa amasung water tanker singi khuthangda miyamda lengna ising phanganba hokre masigidamakta kunja singna telephone number 8794006422 natragana 7085922914 asida pau phawbiraktuna water tanker sing asi sel tingdana kauba yagani thaudo asigi matangda tijinaba FIR ama lokhatpaga lanana Manipur Police ki ADGP Asutosh Sinhana lusingba special investigation team SIT ama semkre investigation team asida Manipur lenga ki commissioner power Sales Kumar Saurasia amadi additional secretary home M Pradip Su yauri Saikul da yotki thong thudekhre popi pami sing yanthattanaba oigadra Kangpopi district ki Saikul PS tagi awanglom da kilometer mangaram tamak lapna leriba Tekon phai khulmanakta nauna sakhiba yotki thong ama ngarang ayu kuki lamhenba singna thudeklaga turenda thadakhre Thaudo asi ngarang ayu pung 13 makhairom tarakpa matamda thokibani khul asigi manakta chenba iril turel maringi mathakta saba yotki thong asi mayai chabukta thudeklaga turelda thadakhibani Thaudo asibu Saikul Tekon phai amari ikogi khunja singna akhanba mawngda yaningdaba phongdok narakli Thudeklaba yotki thong asigi manak maktada suspension bridge ama leirabasu kuireklaba thong oibanina gari chathok chasingi mathakta mi phawba lanthok lansin tawbada kudong charaktabadagi yotki thong asi handakta sakhibani amaramda ngarangi thaudok asi hojik lokpa yaraklaba popi pambi sing yanthattanaba state amadi central force singna khusumnaduna sangsilakani haibadagi thong asimak thudekhiba oiramgani haiduna thajanari thong asi lanthokpaga Nepali khul amasu leiribaga lanana thong asi lanthoklaga chatpa yaba chingi mafam kharada chaurangna acre 94 lom pakpa chawba mafam singda popi pambi sing thari haibaga report su phangki maram asina popi pambi sing asidagi mahi loktringeida lenga ki maiki dagi security force sing sangsilaktuna yanthattuna mangalaba yai haibadagi thong asi thudekpa oigani thaudo asigi matangda Saikul police na case ama lakhatkhre adum oinamang rang numidang phawbada thaudo asida chenaba miyoi sing fabagi paudi fangbangam-dre Matamatamgi oiba ipau update singadamag miyamna channel asibu nungsibiduna like comment subscribe tawiramu